Akasvani Imphal Ngangom Kiran pau pajari ahan madamar weba pau. Ngamkai lana mitop sangsilakpasing tingna bohanabada ngamkai de khundari ba miyamna sarkar bu mateng pangbinaba Rajapal la Ganesha na hairi. Mukhyamantri Nongthom Biren bu ngasi senapati gi Khabung Karong ground da miyamna harau tayamna okrai. Rajgi mantri Haikam Dingo na hairi akoi bagi phibom kanana bagi damak Manipur gi khungang khuding makta uwa thaduna eco model village semgat pamatam oire. North East Regional Sports Week hayengdagi Imphal Khumalampak Man Stadium da horagani amashung Pradhan Mantri Narendra Modi na hairi COVID-19 gi singnabasi hojiksu loidri makha tana section na thengnabagi tangai phadaba leiri. Rajapal la Ganesha na hairi Kendra masung Rajya Sarkar na miyam gi yaipa thorang sing paikana baleptana honari Chandel jila gi Chakpi Karong sub division and headquarters tangasi Sadbhavana mandap ki thorom da miyam da wangang laduna Rajapal na hai Sarkar haibasi miyam gi damak yaipa thorang sing paikana balairi bani hauki basahi kharasi da Kendra na miyam gi damak sing thaningai oiraba yaipa thorang sing scheme kaya hudokle direct benefit transfer gi khuthang da yaipa thorang sing phangpham thokpa miyo sing da phangan bangamle mahang na hai laglib sahi amagi manung da rajas ki lambi thongi phibamsu singthaningai oina phagalak lagani jal jiban yojana gi makhada yumthong khudimakta thaknana ba phawi sing phangan bangamna na ba thabak su lokhatle lubanan bahai basina laina kayadagi ngakthop ngamgodori bani haiduna Rajapal na hai aikhoina aikhoigi akoibagi phibam amasung isamakpu lunan na lainana bohan agadabani lunan bagi hek mathang da covid laichet tagi ngakthok nana ba vaccine kapthok kadabani laichet asi thangnana bagi damak yamdrabada vaccine dose ani phawbudi kap kadabani ngamkhaiga naknana lairiba nagarik singna aadhar da soidana makki ming hapchina bohan agadabani maramdi masina aikhoigi saktakche oigadori bani ngamkhai lana mitop sangsilakpasing thingna bohanabada ngamkhai de khundariba miyamna sarkar bu mateng pangminabasu Sri Ganesha na phongdokki Myanmar ga tainari ngamkhai paring samal khabgi thabak thuna horgani haibagi thajabasu Rajapal na phongdokki khongchet adu mafum adugi CSO singamadi khulgi chip singna Rajapal da makhoina thengnari bu khudong chadaba singi matangda memorandum sing pisinki memorandum da yawriba thabak sing sarkar gi maikaidagi yariba makai thuna thabak to onthokna bo hana hangani haibagi thajabasu Sri Ganesha na phongdokki Rajapal gi khongchet manung da uchara singsu thaki MLA SS Olis Chandel gi deputy commissioner amasung makok thongba official kayasu khongchet adu da saruk yaki Mukhyamantri Nongthom Biren Singh bungasi Senapati jila gi Khabung Karong ground da mafamadu gi miyamna harau tayamna okre Paumai Naga Union sinma thormadu da Mukhyamantri na hai mahaki sarkar na rajasi gi chingtam gi marakta thongmana na sokot hanana ba thabak leptana paikhatli matam sangna sothaduna laklaba chingilam sokot handaba yadi haibasi mahaki sarkar gi maroyo pandam amani maram asimakna go to hills amasung go to village na singma thausil kaya paikhatli Paumai Nagasina Kundari Bamfam Singda, Miam Tangari Kudong Chadabasing Konanaba Masung, Lamdamadu to Sokotorang Gitabukia, Pakani Hanasu, Mukhyamantri na Tazaba Pongdoki. Together we can live, together we can achieve. Wakalon. Akoi punzil lakanda, akoi himinagadabani, akoi punzil lakanda, akoi napam tumbang be happy wakalon. Nasi modern politics, modern humanity, sensila akan realize. Alnaigi, omegi silna singdaina, apil to jening basi, nakoi waganu. Manipur da laiba Prajapuna Marway ngasi ina laiba omegi silna singdai assurance pijarungde. Honorable Prime Minister Narendra Modi ji ki makhada, adugai state government ki makhada, so many schemes. Socio-economic card census si manungda yawbo gaitin palak mga gi card free the pilag leire. Mukhyamantri ki khongchet adu da Mantri Singh Tes Biswajit amasung Ais Dingo amadi MLA Singh su saruk yaki. Mukhyamantri Nongthom Biren ngasi Hotel Imphal ki sangai hall pangthokpa State Credit Seminar lisingani kunithoi kulhumda gi thorumda State Focus Paper lisingani kunithoi kulhumda hawdokre. National Bank for Agriculture and Rural Development Nabat Manipur Regional Office Imphal Sinur Pangtokpa thormaduda Mukhyamantri na hai Rajasigi miyam gi hingbagi thak wangkhat hanana bohanabada Nabat masungatai bank singna credit support yauna khudong chaba kya piriba si thagat ningaini Hawjekti Rajasi sakut hanana bohanabada bank singna moroiba thodang kya lawri mahangna hai Rajasigi mafam sinba thungna Thong manan sakut hanana bagidamak handakta Subdivisional Development Monitoring Mission semduna miyam gi tangai phadaba sing khangdokna ba thabak paikhatle
Chingilamda Mantri amadi official singa khanaba team sing thaduna poppy pambi thabagi mahutta senthok leba pambi sing thana na bohanaragani masagi senthok laitaba masung sarkar gi thabak tawmi amat laitaba raija segi imung lak mari makhairomda imung amada hingnabagi pambi ama haiba pandamda miyamgi punsi maing hena fagat hananaba sarkar na sangsilbu khongjang asida bank sina mapung pan mateng pangminabasu mukhyamantri na appeal tawki New government policy with freedom of expression feelings time really much saying so we are walk the period and make it hani ke style to do like do the kana do says no la kana prajas movement kumba says no pora kana society se budi ne singa lehenga afu di do the trade ko se direct mo aina na ko da hanging se truly the civil society I am na hore ni tanga ado to san progresu village sing I am ba moju pamma una high basic among is the focus here ka I ko na poppy plantation se alternative am be university please meet us na ba na please meet you Thauramadu Mukhyamantri na tongan tongan ba bank ki miyosingda award singsu yanthokhi paugi marak thatna atenba break ama Ibudau moirang thangjing harauba lakleba nongaijing numit kalengi nongma panba numitagi haujaraga ingagi nini panba yumsa kaisa numitta singu lairoi tanjagani haina thangjing seva mandal amadi ingu phamnai ba chairap loisanna paujel lakli tabiriba pawasi Akashvani Imphal dagini Rajya ki Mantri Haikam Dingona Hairi Akoibagi Pipam Sokchilakliba Kandanabaginamak Manipur ki Khungang Khurimakta Uwa Ningthi Jana Thaduna Eco Model Village Oina Samgat Pamatam Oire Imphal West ki Phayengda Chahi Humputara Suraba Phayeng Umangi Ningsing Yumbi Maikum Hangdopagi Thoromda Mantri na hai Phayeng ki Miyamna Chahi Humputara Chupna Chaurabu Umangama Samgalakpasi Thoidokna Thagat Ningaini Manipur ki mafum kaya rasumiyamna phayengi khunja singna umang kanana bohanabada lawriba thodang asigumna thodang lawduna umang sengwat labadi Manipur gi akoibagi phimamda chauna ahongbo lakani mahakna hai phayengi umang asi Mukhyamantri Nongthomam Birengi numit chamani gi manungda pangthokadaba thabak thorom singi manung channa community reserve forest ohenana bohanaragani asiguma umang sing sengwatpana mafamadu mahausa gi phajabana thallaba tourist spot amamum ohenbasu yagani Maruena environment ki khalakarakpa ecological imbalance or pasina maru markanda malemda inga sagi chang kana wang khalakpa adagi nongju nungsa matam chana chokta sina maru markanda poida farmer singda awa nangba adagi praja singda awa nangba sina hena ta holle aduna maruena koi reserve forest aduga community reserve forest na chingba mai amsi uwa yokhat pasi am tai khodna mathok tai maruena koi gi hari ba koi gi phayengi umangase koi community reserve forest koi 100 days ki manu lokna ba haidana koi wari chana go lojare ngasi ki thoromadu da phayeng khulngi lusingba singamadi forest department ki official kaya saruk yaki Water Resources Mantri Awangmung Nuimaina ngasi Bishnupur Jila gi mafum kaya da Loktak Lip Irrigation gi makhada ising piba gi thabak tawribadu yangsin khrei khongchat aduda mantri na ningthau khongda laiba pam house amasung ningthau khongda gi moirangi oksogmung phawbada lairiba canal gi phium su yangsin ki lamdamadomda ithela khongi phium phagathan na bohanabada miyamna mateng pangbinabasu mantri na appeal tawki khongchat aduda MLA Thongam Santi Water Resources ki Chief Engineer G Robindro Sharma masung makok thongba official singsu saruk yaki MLA Paulinel Lan Haukip na ngasi Saikot ki ITI de satuni yangsin kre khongchat aduda siri Haukip na ITI aduda infrastructure amadi instructor singi award pa laibadagi ningthina mathok toromdabada nungaitaba phongdoki institute asi nauna hingat hananabagidamag award apa sing yaw cherol amada semduna Thaglangnabasu MLA na Saikot ITI gi superintendent khanganki Manipur COVID laisa ki phim singthaningai oina phagalaktuna ngasigi oina mioi amata nakhidre haksel bibha ki serol amada hai ngasigi oina mioi chani kuntrama pan test tawda mioi amata positive oiba thangna khide hairiba matamasida laina asna naba mioi amata phagalakibagi pausu laite naba phagalakpigi changdi chada marputrani pan dasmik mari da leiri hauzik active case tarat leiri Ngarang ahingda Manipur gi mafum kya da len yawba akan manonglei nungsit sitpadagi chawna amangata thoki aikhogi pawmin hai saurangna ahing nungai matung pung ani makhairom tarak padwaida sitkiba nonglei nungsit aduna Imphal East West ki mafum kya da uwa kya teki yumthak kya humdoki sambal kya teki nonglei nungsit aduna rajya sigi atai jila kya da su paksana amangata kya thoki aikhogi none pawmi agui kamena hai none jila gi Taukok Long Village da nonglei nungsit aduna
yum taramanga amangata thonki Rengpang village da yum manga amasung Longmai bazar da yum amangata thoki None jila gi mafum kya da upal kya maru phokhi haira amadi mana masing thaba mafum kya da su chauna amangata thoki hairi Assam Rifles amasung Raja Police ka punba kangbu singna ngarang tongan mafum singdagi PLA amasung UNLF ki mioi amamam phare hari Assam Rifles ki cherol amada hai akak nawa pau ama phangbare gi thibo magi thawak chathabada Imphal East gi PLA gi mioi ama amasung Bishnupur dagi UNLF ki mioi ama phaki North East Regional Sports Week hayeng dagi Imphal ki Khumal Lampak Main Stadium da horagani Sports Week asigi matang da paumi sing unaba mada Youth Affairs and Sports ki Director T Phulan Maitai na hai Azadi ka Amrit Mahotsav ko mari lainana Sports Week asi pangthok kadabani Magna hai Sports Week asida archery badminton boxing football amasung table tennis da Sikkim yauna awang nupuk lamdamgi raya singdagi lakpa sanaroy amasung official samapan kuntra taruk na saruk yagani Sana khonabagi mapung aba thorom Imphal Khumal Lampak Main Stadium amasung takil da laiba sai NRC da pangthokani Magna hai Sports Week asi festival ama oina pangthokpani maramaduna miyamna yamna nungaina sana khonabagi thorom sing asi yengbiduna sanaroy singu puning thogatnaba Sri Phulena appeal tauri Aikoina tongan ba event sing sida Manipurna sports ki powerhouse ne hain leiraga akoi team champion oyauda ba yate haituna ki faidagi fazabra players sing training pituna koi gi advantage amana han dagi training tawtuna lakpanina akoi we are hoping for overall team champion in this particular sports festival koi gi sigi festival sibo koina akam gi mari lena na tawbanina koi atop sector different sector mayam dagi su cooperation pibituna amukhena mai pakpo ohenbi hai Coalition Against Drugs and Alcohol kadana sinduna ngasi Imphal West ki Maitram awang laikai da miyam gi khanane na ba mipama ma pangthokre nisana khunai da pi sai theng amasung masibu thingbada miyam gi thodang haiba hiram da pangthokpa khanane na ba gi thorum aduda saruk yakhi basingna drug phab khaktana nisa thingba ngamloi haina phongdok nakhi Drug chaba yonba masung masina piriba saitheng sing hantana na ba punna thabak lokhatpagi tangai phadab lai hainasu phongdok nakhi Akashvani Imphal lagi pau tabiri Pradhan Mantri Narendra Modi na hairi COVID-19 ge singnaba si hojiksu loidri makhatana section na thengnabagi tangai phadab lairi ngasi rajya madi union territory singi mukhyamantri singa video conferencing gi kuthangda COVID laichet hengalakpagi matangda wari sanabagi thoromda Sri Modi na hai Omicron amasung masigi variant singna hojiksu Europe ki laibak kayada awaba piri jati gi masung malem gi oina laichet asigi hojik wariba phim masi baiganik sing amasung akhangai singna kupna senari makoina phongdorak wafam sing ningthina ngakna chatnabo hana batangai fade vaccine kapthokpa yarba mi khudingmak sungsoi sudina vaccine kapthokpa haibasisu laichet asi thengnabagi tangai phadaba thodang amani haina Pradhan Mantri na phongdokki Kendra ki haksel amasung yaipayumban mantri Dr. Manchuk Mandabian hairi lebak asigi ahal oiraba singi chada marput tarukti mapung phana COVID ki vaccine kapthokle lebak asigi oina COVID ki vaccine dose koti sama marpuni pan hena kapkre mantri na hai sahi tarani thoi dagi taramari phawbugi manung dalaiba miyosingda vaccine dose koti ahum lakh tarani pan hena kaple precaution dose na koti ani lakh humputrani thoi kaple Aroibada maruyo pau amukhanna ngamkhai lana mitop sangselakpa sing thingna bohanabada ngamkhai da khundariba miyamna sarkar bu mateng pangbina ba Rajyapal Lag Ganeshan hairi Mukhyamantri Nongthamam Biren bu ngasi Senapati gi Khabung Karong ground da miyamna harau tayamna okre Rajya gi Mantri Haikam Dingona hairi akoi bagi phibom kannana bagi damak Manipur gi khungang khudingmakta uwa ningthijana thaduna eco model village sangot matam oire North East Regional Sports Week hayengdagi Imphal Khumal Lampak Main Stadium da horagani amasung Pradhan Mantri Narendra Modi na hairi COVID-19 ge singnabasi hojiksu loidri makha tana section na thengnabagi tangai phadab lairi pau loijere